Lenga kamadi politics tagi Khunnai na Mapangal Leiba Helli, Khunnai na mapung fa na saruk yaraba matamda, mapung fa ba lenga ama oigadoribani haina Prime Minister Narendra Modi na phongdokhrei. Art of Living na miyamgi thawal torokpa chahi nifu ka manga, mapung farakpa amadi Art of Living gi founder Ravi Shankar gi humputara suba mapok kumon gi thawram amada wafamasi Prime Minister Narendra Modi na phongdokhibane. Karnataka gi Bengaluru da pangthokpa thawramadu Prime Minister Narendra Modi na hai Chawkhatpa India ma semna bahotnabada pukning wakhal leitaba amadi Khunnai thodang lawba ngamba naha kaya thorakpagi tangai fadaba lei asigumba naha sing asi puthokna bahotnabada yoga amasung meditation na achauba thodang lawri pumnamak asi Art of Living gumba organization singna fanghanduna lakli amadi miyamda masagi culture mayek sengna khanghanna bahotnabada mateng pangli Art of Living na Khunnai asi Mapangal kalhanna bahotnabada lawriba thodang asi singthaningai ne Leiba sing asidi tapna chawkhalakpadagi digital revolution ama puraktuna digital payment da malemgi luchingba Leiba ama oirakli masida sunatana Leiba asi startup ki lamda malemgi oina ahum suba khwaidigi chawba ecosystem ama oiraklabane ngasidi Leiba asi naha singna sundrangda satellite kaya thagat bangamlei asigumba achauba excitement kaya si Leiba asi naha sing amadi Art of Living gi mapaldagi ne Art of Living na naha singna thengnariba khudong chadaba singadu Mayokna nabagi pangal lamadi thawna hapli bani hainasu Prime Minister Narendra Modi na makhatana phongdokhi ngasigi thormaduda Union Minister of State for Education Sukanto Mazumdar Union Minister Ports Shipping and Waterways Sarvananda Sonowal Manipur gi Governor Ajay Kumar Bhala Nagaland gi Governor Nandkishore Yadav Uttarakhand gi Governor Retired Lieutenant General Gurmit Singh Manipur gi Chief Minister Yumnam Khemchan amadi Hiranandani Group ki Chairman Niranjan Hiranandani yauna masak naiba luchingba kaya susar kya khi thormadu ki saruka moina Prime Minister Narendra Modi na Dhyan Mandir hauna bi matungina sangakhi bagaloina na Leiba asigi oiba service initiative kya su launch tokhi